Imphal Yairipok Lambi gi Kongba Basardagi Kairau Khunu Faubagi Lambi gi Saruksing Semba Horumlaga Tumina Laisin Kibu Yaningdaba Fongdoktuna All Kongba Road United Club Organization AKRUC Ona Ngarangdagi Chatharakiba Matam Kaktaba Lambi Tingbagi Kongjang Ngasisu Makha Chathari Matam Kaktaba Lambi Tingbagi Kongjang Aduna Miyamgi Mahosagi Punsida Chauna Akaiba Thokankre Ngasi Fauba Laingaki Maikaidagi Karigumba Wafum Amata Fongdoroktabana Maram Oiraga Bandh Saugatpa Miyoi Kaya Tholaktuna Kairau Bitra Kuno Ilbong Bridge, Bamon Kampu Amadi, Kongbagi area Singda, Tayar Mai Thaba Amadi, U Pajinduna Lambi Thinki. Essential Services Ana Ayek Amadi, Lyson Tinson got Mari Lane Vanatana Ataidi Atimba Piki. Panbaya Abadi Lambi Asi Matam Quina Sembidana Lerek Lavamatunda, Chatliba Chahi Asigi Hogalakpada, Semba Horam Laga, Lushilam Dana Tabak Repkibani. Bandh Torisi, Kogi Karau Kuno Youth Development Organization ki volunteer sing Aktani. Imphal Yairipok Road Bandh ngarang dagi changdan jarak puni ngasi July gi tang kunga mathoi All Kongba Road United Club Organization Sarkar Lambi Sembi de badagi Akuru Kogi Makha leba Kalap Kuntre Kunipana Kong badagi Irimbung akoi Karau Kuno Baugi Club Singna Thing Lambi ni Ojek tingjebi jaga se Kairau Kuno Imphal Yairipok Road ki Kairau Kuno block mapa